Churachandpur Jilla Town Manungda Lambi Nakanda Insang Napi Yonba Yam Lebada Chathuk Chansinda Awaba Miyamna Thengnabadagi Autonomous District Council gi Makhada Outsourcing Kangbuna Handak July Tang Amadagi Market Set da Yonnaba Order Thukanki Lambi Pikhanba Gari Mayam Chathuk Chansinda Awaba Kaya Miyamna Thengnabagi Order se Thukhanbani Churachandpur Jilla da leba Sangai International University Manipur du guidelines suna indabagi University Grant Commission UGC na UGC Act 1956 gi Makhada di-recognize tawre. Notice da satra satri mapamama mayam makoy gi angang sing admission amuka tawda na basu utkhi. So Churachandpur Jilla gi MLA taruk na donor ministry da chingi Jilla da NEC fund gi makhada development works mayam lui sinbi na ba memorandum pikhi. MLA sing na hai Manipur da irang thok padigi ching da development thabak mayam lep na ki haire. Non-communicable disease gi matang da NCD patient yam leba. Marak asida cancer, diabetes, hypertension ga tungan ba laina mayam. So Churachandpur District Hospital da NCD clinic ayam ba patients ngeng nakhi. Adubu mi kayarom clinic su chattana masa yum da self-diagnose kang buyam le. Haina hospital gi NCD clinic na hai. June tang mga wal environment day numit da Churachandpur Jilla da school loop ga khun kayana masa gi tungan ba thoram pangthoi. Tree plantation, environment awareness thoram su pangthoi. Environment gi matang da awareness isu masigi changhen na paikhat pa darkar lei. Monsoon season lakpada viral fever ga tungan ba leina thokpa matam ni. Marak asida kumsina Churachandpur Jilla da June tha phawda manungda scrub typhus gi case su tramari lom lei. Churachandpur District Hospital gi District Surveillance Officer IDSP na Health Directorate da scrub typhus testing kit supply ni rasu. Ngasi phawba na thungba ngamdabani na scrub typhus na chikpa chingnaba leiba matamda private clinic ta hekta test tawhan batare. Handak cyclone Remal na Manipur pum na pak chinga tamda akaiba thukhan ba mayambo. Inspector wa central team ama Churachandpur Jilla da lai. Central team na cyclone na atek akai thukhan ba mafam kayarom visit tawki. Cyclone na Churachandpur Jilla da khun 169 dagi yum 2,744 atek akai thukhan ba. Aduga low hectares kun mathoi rom su sokle. Aduga livestock 127 rom su sire haina district administration na report pikhi. World Blood Donors Day June tang tramari numita Churachandpur District Hospital da mi kaya rom na pikhi. District Hospital Blood Bank da voluntary blood donors mioi mga kuntra rom henba blood donate tawraba kangbu da appreciation certificate su pikhi. Irang thukpadagi ngasi phawbada Churachandpur Jilla gi mafam kaya da security force ga policing na operation na dum chathari. Nongmai tungan baga nongmai gi marusu yam phagat khre. Nimit nini hum rom nong tatta na chubadagi Churachandpur Jilla da chaumak thuk tarasu National Highway 102 Tipaimuk lambi ga National Highway 102B Guiti Road Mizoram tamna chatnaba lambi mampham kya da lambi ning khaiba landslide kya rom thuk nakhi masina passenger gari mayam na awaba kya thengnare lambi simba kangbuna thabak leptana paikhat padagi gari service mayam leptana chatpa yari Manipur cabinet mifam da Chingi Jilla mayam da lakedoba September 2024 da Autonomous District Council mayam local bodies panchayat ga municipal mikhal leigani haire masigi maramda hill area committee gi ayaba lona basu haire adu Chingi Jilla da leba lup ayamba na masigi election gi matang se yana daba phongdoi central sarkar na criminal law anoba ahum phongdokpa Bharatiya Natya Sanhita Bharatiya Nagarik Suraksha Sanhita aduga Bharatiya Saksya Adhiniyam adu Churachandpur Jilla ga Faizol Jilla da so police department na miyam na khangnaba yanaba local dialect na pithokre masigi maramda training ga awareness su paihat khre Handak Manipur University gi makhada BCom result haiduk pada Churachandpur Jilla da leba Raiban College dagi student mangarom top 10 di yaure tha khuni da district administration na relief center da leba mayam relief material pibadu July tangni da relief center yingbiba philanthropic organization mayam gi khutta item tungan ba amuka pikhi Churachandpur Jilla gi deputy commissioner Dharun Kumar na June tha roiba hafta da Manipur governor Anusuya Uike Raj Bhavan da unaduna Churachandpur Jilla gi phibam report pikhi DC na relief center tungan bada miwai 14,000 rom leiriba mayam sarkar na mating piba angang sing lairik tamhan naba mayam governor da report pikhi Ministry of Home Affairs digi sel piba na hauzik temporary shelter home chamanga sabadu kanna thabak paikhat pa adu handak August tha da loi singanisu DC na report pikhi June tang tratarit da Union Home Minister Amit Shah na New Delhi da high level security meeting pangthok pada Ministry of Home Affairs na athuba na Kanglup ani gi manakta
Manipurda santi amuka leinabagi wari saba hogani haibadu thabak oina athubana paikhat kanisu thajabana miyamna ngainase.